Tungan social media ki maruoiba i-pau khara miyamda thamjage Kuki militant sing the Fakhiba Mioi taruk ki exchange oina demand khara tarukpa yabagi oithokpa leirabra haibagi wafam thamlakle Kuki militant sing na phajin kiba Mioi taruk adu haraudrabanina hositi problem oirakle haina Kuki militant sing na wari sanaba haurakle hairi Mioi taruk adu ki exchange oina Kuki militant sing na taliba demand sing aduti ahanbada CRPF DIG maiti masa ama yauriba adu transfer tawhanba ani subada Kuki militant taramathoi harpada senariba CRPF personnel sing terminate tawba ahum subada Kuki taba jagadagi CRPF personnel sing thamdaba mari subada CRPF thamba taragadi pung taruktagi hena duty tawhandaba manga subada operation chathabada CRPF yaudana Kuki police khaktana tawhanba taruk subada Sursanpur Perzol Amadi Tengnopol District ki SP Kuki Masana Ohenba Haibna Singba Singasi Makhogi Dimani Hairi Zel the Pazinduna Ladiba Mi Singa exchange Tobana Kari Sukana Rui Haiba Wapam Singsu Makatana Pungdokle Ziribam the Kuki militant Tourakle.Sikhiba Adugi DNA test Tounaba Hairekpada Kuki Singa DNA test Toba Yaroi Haina Protest Taukre Hairi Kuki militant asiba tara adu by road purakadabani atopa transportation na purakpa yaroi haina ITLM na phongdokre hairi Indigenous Tribal Leaders Forum ITLM na thokpa serol amagi matung inna CRPF ke khuthong na bada laikhitraba Kuki militant tara adu gi asiba haksang adu silchar da post mortem toba loireba matungda by road ta Mizoram lambi phauduna biati paimuk lambi da laktuna lamka da purakadabani hairi asiba Kuki militant singadu by road ta natana atopa transportation na purakpa yaroi Asiba singadu yaruklaba matungda makhogi mathau mangam pangthokpagi program lepkani haina sirolosina makhatana phongdokle Kuki terrorist na phajinduna thamliba angang ahum amadi nupi ahum punna makhoi tarukpu tekta kaidana thadoruknaba Bharatiya Janata Party BJP Manipur State President Adhikari Mayum Sada Devi na appeal torakre ngasi KSO na Sisipur da total shutdown amadi release naba laukthokre hairi Sarkana lepa mamaldagi thoidok hendona karbar wala singna posai mamal tangna yolibra natraga yondabra haina yengsinaba official oina numit khodingi drive sathaduna yengsilagani haina CAF amasung PD Joint Secretary Robasan Asemna thokiba order amagi matungina khangalakle drive asida kanagumba dukandar singna sarkana lepa mamaldagi hena yolamba thengnarabadi logi matungina serak pigani haina phongdokre